Manipur ꯑꯩꯈꯣꯏꯒꯤ ꯃꯦ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯈꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝ ꯃꯀꯩ ꯀꯌꯥ ꯃꯩ ꯆꯥꯛꯈꯤꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯕ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯏꯊꯥꯏ ꯈꯨꯅꯧ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDP ꯅꯨꯄꯤ 16ꯅ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯃꯁꯥꯅ ꯃꯁꯥ ꯁꯦꯜ ꯄꯨꯊꯣꯛꯆꯔꯒ ꯐꯤ ꯁꯥꯗꯨꯅ ꯃꯁꯥꯒꯤ ꯏꯃꯨꯡ ꯄꯨꯕꯗ ꯃꯇꯦꯡ ꯄꯥꯡꯍꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯃꯈꯛꯇꯪ ꯌꯥꯎꯔꯦ ꯑꯣꯖꯥ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯁꯦ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥꯏꯕꯛꯁꯦ ꯀꯅꯥꯅ ꯂꯦꯞꯄꯤꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯄ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯁꯥꯏꯠꯇꯒꯤ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯍꯟꯗꯛ ꯏꯁꯤꯡ ꯏꯆꯥꯎꯗꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯌꯥ ꯑꯃ ꯊꯨꯝꯃꯦ ꯃꯐꯝ ꯀꯌꯥꯗ ꯏꯝꯐꯥꯜ ꯏꯁꯇ ꯁꯤꯗꯩꯁꯤꯗ ꯌꯨꯝ ꯑꯃ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤꯕ ꯏꯁꯤꯡ ꯍꯥꯏꯒꯠꯂꯛꯄ ꯀꯥꯟꯁꯤꯗ ꯆꯦꯟꯐꯝ ꯈꯪꯗꯕ ꯇꯧꯐꯝ ꯈꯪꯗꯕ ꯁꯤꯒꯤ ꯁꯤꯅꯥꯔꯤꯑꯣꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯊꯦꯡꯅꯖꯔꯦ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯆꯥꯎꯕ ꯌꯥꯝ ꯌꯥꯎꯖꯔꯛꯑꯦ ꯑꯗ ꯏꯁꯤꯡ ꯆꯥꯎꯕꯁꯤꯗ ꯏꯁꯤꯡ ꯇꯞ ꯍꯦꯟꯒꯠꯂꯛꯄ ꯀꯥꯟꯁꯤꯗ ꯃꯊꯥ ꯁꯥꯔꯤꯁꯦ ꯀꯔꯤ ꯄꯣꯠ ꯀꯃꯥꯏꯅ ꯊꯥꯡꯒꯗꯒꯦ ꯀꯔꯥꯏꯋꯥꯏ ꯍꯥꯞꯀꯗꯒꯦ ꯑꯗꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯄꯨꯊꯣꯛ ꯀꯥꯟꯁꯤꯗ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯍꯥꯞꯄ ꯀꯥꯟꯗ ꯀꯤꯔ ꯀꯥꯟꯁꯤꯗ ꯃꯊꯛꯇ ꯂꯪꯈꯠꯇꯣꯏꯅꯤ ꯑꯗꯨꯒꯤ ꯃꯦꯟ ꯄꯥꯋꯔ ꯂꯩꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ꯭ꯔꯥ ꯃꯥꯗꯤ ꯀꯃꯥꯏꯅ ꯄꯨꯊꯣꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯁꯤꯒꯤ ꯃꯌꯥꯝ ꯍꯦꯗꯦꯛ ꯃꯌꯥꯝ ꯂꯩꯔ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛ ꯏꯁꯤꯡ ꯍꯟꯊꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯁꯥꯖꯜꯂꯛꯀꯅꯤ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝ ꯊꯣꯛꯇꯣꯏꯅꯤ ꯑꯗ ꯃꯗꯨꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒꯤ ꯆꯩꯊꯦꯡꯁꯦ ꯍꯣꯏ ꯏꯁꯤꯡ ꯍꯟꯊꯈ꯭ꯔꯀꯥꯟꯗꯗꯤ ꯂꯩꯅꯥꯡ ꯆꯠꯈ꯭ꯔꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁ ꯁꯤꯠꯇꯣꯛꯈꯤ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯃꯤꯌꯥꯝ ꯆꯪꯕ ꯌꯥꯅꯤ ꯑꯗꯨꯕꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯔꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯅꯤ ꯐ꯭ꯂꯠꯀꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯤ 50,000 ꯍꯨꯝꯐꯨꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯆꯩꯊꯦꯡ ꯐꯪꯉꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯒꯤ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯏꯪꯈꯣꯜ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯂꯩꯖꯔꯝꯕ ꯃꯨꯕꯦꯕꯜ ꯑꯦꯟ ꯏꯃꯨꯕꯦꯕꯜ ꯄ꯭ꯔꯣꯄꯔꯇꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯁꯤꯒꯤꯁꯦ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤ ꯇꯥꯔꯒꯗꯤ ꯂꯥꯏꯐꯁꯦ ꯄꯨꯟꯁꯤꯁꯦ ꯖꯤꯔꯣꯗ ꯍꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯅ ꯃꯗꯨꯒꯤ ꯄꯣꯠꯅꯤꯅ ꯇꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯟꯖꯕꯗꯗꯤ ꯍꯧꯖꯤꯛ ꯉꯁꯥꯏ ꯍꯪꯕꯤꯕ ꯀꯣꯏꯁꯟ IDPꯒꯤ ꯂꯥꯏꯕꯛꯇꯤ ꯀꯅꯥꯅ ꯂꯦꯞꯇꯣꯏꯅꯣ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯀꯥꯟꯗꯗꯤ ꯕꯥꯏ ꯑꯣꯜ ꯗ꯭ꯌꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯄꯤꯌꯨꯝ ꯊꯣꯛꯄ ꯔꯥꯏꯠꯁꯤꯡꯁꯤꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯒꯗꯕꯅꯦꯕ ꯔꯥꯏꯠ ꯇꯨ ꯂꯥꯏꯐ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯥꯔꯇꯤꯀꯜ 21 ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯍꯤꯡꯅꯅꯕ ꯃꯥꯒꯤ ꯆꯥꯎꯈꯠꯅꯅꯕ ꯃꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯉꯣꯟꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯄꯤꯕꯤꯕꯁꯦ ꯂꯩꯉꯥꯛꯁꯤꯒꯤ ꯃꯊꯧꯅ ꯍꯥꯏꯖꯕꯅꯤꯗ ꯂꯩꯉꯥꯛꯁꯤꯅ ꯇꯨꯃꯤꯟꯅ ꯂꯩꯔꯀꯥꯟꯗ ꯂꯩꯉꯥꯛꯁꯨ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯚꯂꯥꯅꯦ ꯚꯂꯥꯅꯦ ꯑꯗꯒꯤ PK ꯁꯤꯡꯅꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠꯁ ꯃꯌꯥꯝꯅ ꯄꯥꯜꯂꯤꯕ ꯂꯝꯅꯦ ꯑꯩꯈꯣꯏꯒꯤ elected ꯃꯦꯝꯕꯔꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗꯤꯞ ꯐ꯭रीꯖꯇ ꯍꯥꯞꯄꯒ ꯊꯝꯈ꯭ꯔꯕꯅꯦꯕ ꯀꯔꯝ ꯀꯥꯟꯗ ꯂꯧꯊꯣꯛꯀꯦꯁꯨ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯤ ꯂꯧꯊꯣꯛꯀꯦꯁꯨ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯤꯁꯇꯦꯝꯁꯤꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯗꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯕ ꯀꯥꯂꯤꯅ ꯍꯛꯑꯒ ꯂꯩꯍꯧꯗꯧꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯃꯇꯝ ꯑꯃꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤ ꯑꯗꯨꯃꯥꯏꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯂꯦꯞꯆꯔꯀꯥꯟꯁꯤꯗ ꯑꯩ ꯈꯨꯠ 2 ꯄꯥꯜꯂꯤ ꯑꯩ ꯋꯥꯈꯜ ꯈꯟꯕ ꯉꯝꯃꯤ ꯑꯩ ꯈꯣꯡ ꯄꯥꯜꯂꯤ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯀꯣ ꯍꯥꯏꯅ ꯃꯗꯨꯒꯤ ꯊꯧꯅꯥꯗꯨ ꯂꯩꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯏꯆꯦꯁꯤꯡꯁꯤꯅꯒ ꯃꯁꯥ ꯃꯊꯟꯇ ꯂꯦꯞꯆꯔꯀꯥꯟꯁꯤꯗ ꯃꯁा मतलब इतप ngamakansidda without any help kana bengnasu lamoi amanasu lamoi ko chak chara ama matik chana chabada waraba IDP gi phim ma leiram hujikse adu oitaragadi hujik haiba makhoi gi leiba ichinje singna toriba mong sidagi moi example oina oira kansida miyam su hujik leiba IDP singsu mating su pang lai ko aduna makhoi examples na akoi miyam singsu mateng pangba haitare ko khara mateng angam singsu mateng pangbire kansa moi chakhotna ba amadi moi ingat pinana ba ngasai na haijabdo akoigi punchi sida akoigi ngasai aeroplane da chakita ga dum khang ponte adudadi cookie ju yaure mate jum yaure plop yaure ko adu lo yawani aduna last the ultimately death is the ultimate leveler haisne siba kan siba na de kanam lem tharoin nang na dunia da ne na aduna sigumbe incident me amasu thoi ni adu somdasu akoi hingnana bagi nongmagi kano struggle hajaba tare ko nongmagi sarap phangna hona bada
ꯑꯗꯨꯛ ꯃꯇꯤꯛ ꯋꯥꯔꯕ ꯈꯨꯟꯅꯥꯏ ꯑꯃꯅꯦ ꯃꯔꯝꯗꯤ ꯏꯀꯣꯅꯣꯃꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯧꯊꯣꯛꯄ ꯀꯣꯝꯁꯦ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯏꯟꯐ꯭ꯂꯦꯁꯟꯁꯤꯅ ꯈ꯭ꯋꯥꯏ ꯋꯥꯡꯉꯕꯅꯦ ꯏꯟꯗꯤꯌꯥꯗ ꯄꯤꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯄꯣꯠ ꯇꯥꯡꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯁꯦꯟ ꯄꯥꯏꯕ ꯃꯤ ꯀꯥꯡꯕꯨꯁꯤꯡ ꯑꯣꯏꯔꯤꯕ꯭ꯔꯥꯗꯤ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯍꯤꯡꯉꯤꯁꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯆꯥꯛ ꯆꯥꯔꯤꯁꯤꯁꯨ ꯑꯃꯔꯣꯝꯗ ꯍꯥꯏ ꯀꯥꯟꯗꯗꯤ ꯑꯉꯛꯄ ꯑꯃꯅꯤ ꯄꯥꯊꯣꯛꯎ ꯇꯥꯔꯒꯗꯤ ꯌꯥꯗꯤ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯀꯃꯥꯏꯅ ꯇꯧ ꯍꯤꯡꯗꯣꯏꯅꯣꯅꯀꯣ ꯑꯗꯣ ꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝꯁꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕ ꯂꯤꯗꯔꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯟꯅ ꯈꯜꯂꯝꯗ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯟꯕꯤꯔꯛꯑꯣ ꯁꯤꯅꯦ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯍꯤꯖꯝ ꯏꯔꯥꯡꯄꯣꯠꯀꯤ ꯋꯥꯈꯜꯂꯣꯟꯗ ꯆꯠꯄꯤꯕ ꯑꯗꯨꯒꯨꯝꯕ ꯂꯧꯃꯤ ꯉꯥꯃꯤ ꯁꯦꯟꯃꯤꯁꯤꯡꯒꯤ ꯀꯣꯃꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏ ꯐꯥꯔꯃꯔꯁ ꯋꯤꯡ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯃꯣꯏꯒꯤ ꯆꯠꯃꯤꯟꯅꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯊꯣꯡ ꯃꯥꯟꯅꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ